अहानबदे यamna maru oiba update khara thamjage thasi ge taraga taru ke nungthin pung ahum ga makhairom tarakpa matamda Churachandpur amasung None district ani gi lona ba paring oiriba molphai amasung Songkhong village ta Assam Rifles amasung Indian Army gi apunba kangbuna Songkhong village ta gi UKNA gi lalmini haina maral siduna lanmin sang haukip sahi kun apokpa Lenkhongin kauba khunja ama hatkibagi mayokta amadi NNSN IM amasung JRF ki lanmi singna khunja singi mathakta landa duna Khunja taraga mari hatkibagi thawdok asumbo wail puthogo haina dabi tawraduna KUKI NP Manipur na sinduna state wise rally satkre rally adugi saruk amu oina Churachandpur da su ngasi ayuk pung taraga mathoi makhairom taba matamdagi miyamna rally satki rally adu Churachandpur gi khoidum playground dagi hauraga tuibong gi pist ground da lamthung pham oiduna mafam adu da miyam gi pham ama subang thokre hairi More de NUPI ama rescue tawre police control room gi serol ama gi matung ena ngasi security force na more gi B bongjang khul legi ngamsom baite sahi angkai kau NUPI ama more gate number 1 de gi rescue tawre hairi serol asigi matung ena NUPI asi PS Aisni singna ba kedar singna mahaki khul de gi phaki bari mahak potek de kaidana imung manung gi meo sing de kusin nakre hairi aduga mathangi update asidi arambai tengol gi lusing purel korongan bu khuman de gi lokacharake eti gi volunteers ahum phabra haina hanglak pado fai farido matam ama singya tamyada Kanbiona launarakhiba miyamgi thengna khol kayadu taru bagini Imphal manung da ambulance kumtharake adu tawre thak niknaba matamduda ireibak ipurup ki damakta thoklu bagi sida ikainingai leite haina korongan ba khuman na phongdokpiri khaupum tu Imphal chatpada KUKI singna lambi thingba haukhre gari sing khaupum da hanakre central force na lambi clear oina bakan na honari Tangkhul taba lamda NNSN IM na president rule thamkhre hongbai gi thaudok thokraba matung da wung Tangkhul region da administration ningthina tawba ngamlakna bagi president rule thambani haina serol ama thokre amasung Indo Myanmar border da petroleum timber business kuding maklem na ba khangan kre Burma border da mikup na hum singna ngak na ba NNSN personnel sing da khangan kre hairi Manipur da thokliba maroiba pausing kudak ta tabina bagi damakta online Manipur YouTube channel asibu mayamna nungsibiduna subscribe tawbiramo thank you mayam Arona thupki pau piru mioi ani kaisum sangda thamkre China da arona thupki pau pi haibagi maral da British lenga na mioi ani kaisum sangda thambagi choirak pi kre kaisum sangda thambagi choirak pi khaba mioi ani gi manungda amadi British immigration officer oina mathau tawbani Chungbiu vil UN humpuga taru amasung Chi Leung Peter Y Nifuga mathoi hariba mioi ani ase UK border force mathau tawriba mioi singni mioi ani asina kumja 2023 gi May fawbagi marakta Arona thup sing China da khangali haibagi maral da kaisum sangda thamnabagi choirak pi khibani makhoi ani asi Britain lengakna China da Arona thup sing khangali haibagi maral da choirak pi khiba ahanba mioi oiri choirak pi khaba mioi ani adu Chinese amasung British national oiba singni US Iran war loisina ba US amasung Iran gi president singna sahi tawnakre Hormuz kudak dagi hangdoklagani Middle East ta thokliba Tha kaya sanglaba lan adu loisinaba pandam da US ki president Donald Trump amasung Iran ki president Masoud Pezeshkian na peace deal ama sahi tawngakre G7 summit amagi matung Palace of Versailles ta France ki president Emmanuel Macron ga loinana Chaklen amada Trump na memorandum of understanding aduda mahaki sahi tawki deal adu sahi tawdringa ki mikup kharagi mamangda Trump na makut nama kolom ama paira duna mahaka loinana family baluching basing aduda aihangna na khoida haiba ngambadi masi araiba nati haiki madugi matungda mahakna paper adu sahi tawki amasung mayamda unaba thangatkhi Trump ki hek manakta famliba Macron Trump ki tungda lepliba US Secretary of State Marco Rubio amasung atai guest singna nungaiba phongdokpa adu video amada utki point taraga mari gi US Iran agreement aduna Lebanon yauna khudakta military operation singlepna bagi wafam ama phongdokli amasung numi humphuni gi manungda final agreement ama tawnaba honna na balaiba ani aduna firef lauri masida US na Iran gi hitangfamda thamliba blockade lauthokpa Strait of Hormuz fautuna lalun itiki jahaz sing asoi angam thoktuna chathanba Iran gi mathakta US na thamba section sing tangkak naina lauthokpa frozen Iranian asset thadokpa amasung yamdrabada US di 300 billion gi oigadaba US na saugatpa Iran gi dama economic development program ama yauri memorandum adu da yauriba maroiba amadi Iran na nuclear weapons puthokloi natraga pairoi haiba firep amuhana chesilhanba amasung International Atomic Energy Agency IAEA gi supervision gi makhada enriched uranium stockpiles singi matang da matungi khanaba sing chathaba sini Iran gi foreign ministry gi wangang loi Ismail Baqaina hauzik agreement adu thabakta oina pangthokpa do state test tawnabagi matam aduni haraduna US ka peace deal sahi tawnaba adu phongdokhi president singi sahi sing adu galoinina the Islamabad memorandum of understanding adugi text adu final
ꯂꯥꯏꯁ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯗꯨ ꯁ꯭ꯇꯦꯠ ꯇꯦꯁ ꯇꯧꯅꯕꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯆꯤꯞ ꯅꯦꯒꯣꯁꯤꯌꯦꯇꯔ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯈꯥꯂꯤꯕꯥꯐꯅ ꯃꯈꯣꯏꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯑꯃꯗꯒꯤ ꯌꯨꯑꯦꯁꯀ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯅ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯦꯁ ꯔꯟ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯍꯥꯏꯈꯤ꯫ ꯗꯤꯜ ꯑꯗꯨ ꯁꯍꯤ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯊꯨꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯕꯣꯝ ꯊꯥꯗꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯄ꯭रेस ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯕꯨ ꯁ꯭ꯃꯥꯔꯠꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯗꯨꯅ ꯇ꯭ꯔꯝꯞꯅ ꯗꯤꯜ ꯑꯁꯤꯅ ꯃꯤꯗꯜ ꯏꯁꯇ ꯁꯥꯟꯇꯤ ꯄꯨꯔꯛꯂꯒꯅꯤ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯃꯃꯜꯁꯤꯡ ꯍꯟꯊꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯤꯁ ꯑꯦꯒ꯭रीमेंट ꯑꯗꯨ ꯁꯍꯤ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯝꯞꯀ ꯂꯣꯏꯅꯅ ꯐꯝꯈꯤꯕ ꯐ꯭राꯟꯁꯀꯤ ꯄ꯭रेसिडेंट इमानुएल मैक्रोन ꯗꯤꯜ ꯑꯗꯨꯕꯨ ꯀꯝꯄꯦꯇ꯭ꯔꯤꯌꯣꯠꯁꯤꯡꯒꯤꯗꯃꯛ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯊꯥꯡꯕ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯅ ꯔꯦꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ 9 ꯍꯥꯠꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯅ ꯔꯦꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯆꯣꯛꯇꯣꯒꯤ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ 18ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯍꯧꯔꯤꯕ ꯑꯦꯔꯥꯀꯥꯟ ꯑꯥꯔꯃꯤ (AA) ꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕ ꯇꯥꯎꯟ ꯑꯗꯨꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯍꯨꯝꯅ ꯄꯨꯡ 1.5 ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯂꯥꯟ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯇꯥꯎꯟ ꯑꯃꯗꯒꯤ ꯑꯃꯗ ꯃꯊꯪ ꯊꯥꯗꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯅꯁꯨ ꯇꯥꯎꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯕꯣꯝ ꯊꯥꯗꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯜ ꯑꯣꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯇꯥꯎꯟ ꯑꯃꯗꯒꯤ ꯇꯥꯎꯟ ꯑꯃꯗ ꯍꯟꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯌꯨꯝꯁꯤꯡ, ꯄꯣꯠ-ꯆꯩ ꯊꯝꯐꯝꯁꯤꯡ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯅꯈꯤ꯫ ꯆꯥꯏꯅꯥꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯔꯦꯈꯥꯏꯟ ꯁ꯭ꯇꯦꯠꯀꯤ ꯀꯣꯅꯨꯡ, ꯁꯤꯗꯋꯦ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯇꯥꯎꯟ ꯆꯣꯛꯇꯣ ꯑꯁꯤ AA ꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ꯫ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯁꯥꯏꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯆꯥꯡ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗ ꯕ꯭ꯌꯨꯔꯣ (NCRB)ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NCRBꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ, ꯀꯦꯟꯁꯔ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯕ ꯃꯁꯤꯡꯗꯒꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 30,617 ꯂꯣꯝ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 14,305 ꯑꯣꯏꯈꯤ꯫ ꯆꯍꯤ 2023ꯗꯅ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯄꯨꯟꯅ 13,978 ꯑꯣꯏꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯔꯨꯕ ꯂꯥꯏꯅꯥ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯃꯔꯝꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 1-2 ꯑꯁꯤꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯃꯗꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯗꯤꯄ꯭ꯔꯦꯁꯟ, ꯀꯥ ꯍꯦꯟꯅ ꯋꯥꯁꯤꯟꯒꯟꯕ, ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛꯁꯀꯤ ꯂꯥꯏꯅꯥꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ꯫ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯥꯃꯤꯜ ꯅꯥꯗꯨꯗ 5,847, ꯃꯍꯥꯔꯥꯁꯇ꯭ꯔꯗ 3,400 ꯑꯃꯗꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ 3,254, ꯇꯦꯂꯪꯒꯥꯅꯥꯗ 2,209 ꯑꯃꯗꯤ ꯒꯨꯖꯔꯥꯠꯇ 2,011 ꯁꯤꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗꯅ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯃꯁꯤꯡꯗꯒꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕ ꯑꯁꯤ ꯅꯍꯥꯗꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯆꯥꯁꯤꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯎꯔꯕꯗꯤ ꯃꯇꯝ ꯆꯥꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯕꯤꯍꯧ ꯍꯥꯏꯔꯤ꯫ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯂꯦꯕꯅꯟꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯂꯤꯉꯩꯗ ꯍꯦꯖꯕꯣꯂꯥ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ (IED) ꯄꯣꯈꯥꯏꯍꯜꯂꯛꯄꯗꯒꯤ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 8ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯈ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯍꯥꯏꯐꯥꯠꯀꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯃꯥꯁꯇꯔ ꯁꯔꯖꯟ ꯑꯂꯦꯛꯖꯦꯟꯗꯔ ꯐꯦꯂꯤꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛ IDFꯀꯤ 33ꯁꯨꯕ ꯗꯤꯚꯤꯖꯟꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯣꯛꯂꯕ ꯏꯖꯔꯦꯜ ꯂꯥꯟꯃꯤ 8ꯀꯤ ꯃꯅꯨꯡꯗ ꯗꯤꯚꯤꯖꯟ ꯑꯗꯨꯒꯤ ꯗꯦꯄꯨꯇꯤ ꯀꯃꯥꯟꯗꯔ ꯑꯣꯏꯕ ꯀꯔꯅꯦꯜ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ RTI ꯁꯦꯜ ꯇꯥꯟꯅꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯛꯈ꯭ꯔꯦ꯫ AC (Right to Information) RTI ꯑꯦꯛꯇꯤꯚꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯁꯦꯜ ꯇꯥꯟꯅꯕ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI ꯑꯦꯛ 2005 ꯑꯁꯤ ꯂꯩꯕꯥꯛ ꯁꯥꯁꯟꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕ ꯌꯥꯅꯕ ꯁꯦꯝꯂꯛꯈꯤꯕ ꯑꯦꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯒꯗꯕ RTI ꯑꯦꯛ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯁꯦꯜ ꯇꯥꯟꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯁꯨꯞꯅꯒꯤ RTI ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ
तांदुना हिंगनबा मी कया यावरे हाइबगी पाउ लेरे RTI एक्ट थाजिलगा पाउ फाउनरबा मतुंगदा अरानबा तौखिबा अमदि तौरिबा थबक थोरमसिंग सेलदा मंतिकनरगा RTI की पिफम थोकपा इन्फॉर्मेशन सिंग पीदना यासिनबगी थबक कया चथरक्रे हाइडी रिपोर्ट असगी मतुगिना मसागी अमदि कनागुंबा खरगी कानानबगी दमक लेंगांगना चथरिबा थबक थोरमसिंगदा अतमनना अमदि मरम चादना येत अपन पीनबगी दमक RTI थाबगी थबक सु चथरंबा कया थेंगनरे हाइडी खुदम मोइना हाइरबदा सुप्रीम कोर्ट थेंगनखिबा RTI गा मरी लेनबा केस अमदा RTI एक्टिविस्ट अमना पंजाब की गुरदासपुर हाइरबा मफम अमदा गवर्नमेंट के ऑफिसर सिंगना लंबी यामना कन्ना सेमबगी थबक चौधरी बा अमगी मतंगदा RTI थाजिलक्तुना लंबी सेमबगी थबक थोरम सिंगना चावना एट अपन पिरमखिबनी RTI एक्टिविस्ट राकेश कुमार अमदी महाकलोइनबा मियोय खरना थारखिबा पिटिशन अदुबु कैंसल तौरदुना जस्टिस संदीप मेहता अमदी बिजोय बिश्नोयगी बेंचना सेंटर की सेंथंग मखादा सेंबा लंबी यंगसिनबा हाइबसे सेंटरना अदुमक तौजगदबनी हाइरी हिरमसगी मतंगदा RTI एक्टिविस्ट अनि अदुना मरम चादना लंबी सेमदिबा वर्कर सिंगदसु अकी अखंग पिरमबगीदमक FIR अमसु पांदुना यंगसिनबा सुप्रीम कोर्ट ना ऑर्डर तौखरे हाइरी चटलिबा चयोल असिदा इंडियन नेवी की वर्शिप अहुम कमीशन तौरगनी हाइना रिपोर्ट तौरखरे लेबासिगी लेरिबा नेवी की मपांगल कंखनबा लखोलगलिबा अखनबा थौरांगी मनुंग चना चटलिबा चयोल असिगी मनुंगदा इंडिया लेंगाकना कोलकाता इंडियन नेवी की वर्शिप अहुम कमीशन तौरगनी हाइना लेबासिगी ममिंग लेरबा न्यूज एजेंसी अमना रिपोर्ट तौरखरे रिपोर्ट असिगी मतुंगिना चयोल असिगी मनुंगदा इंडियन नेवी की वर्शिप अहुम कमीशन तौबगी पांगथोकदरिबा थौरमसिदा सेंट्रल गवर्नमेंट की मरोइबा ऑफिसर सिंग सरुक यागदौरी असिदा नतना प्राइम मिनिस्टर नरेंद्र मोदी सु सरुक यारबा याई हाइरी हौकिबा चाही 2025 के जनवरी थादा इंडिया लेंगाकना इंडियन नेवी की INS सूरत INS नीलगिरी अमदी INS बक्सीर मुंबई की नेवल डॉक यार्ड कमीशन तौबगी थौरम पांगथोखिबसु लेख्रे चलिबा चयोल असुगी मनुंगदा इंडिया लेंगाकना कमीशन तौगदरिबा इंडियन नेवी की वर्शिप अहुम असि ब्रह्मोस सुपरसोनिक क्रूज मिसाइल सरफेस टू एयर मिसाइल अमदी क्लोज इन वेपन सिस्टम यावी हाइरी नौना कमीशन तौगदरिबा वर्शिप अहुम असिना इंडियन नेवी की लेरिबा सरफेस वारफेयर एंटी सबमेरीन ऑपरेशन एंड हाइड्रोग्राफिक सर्वे की मपांगल कंखत हंदुना लेबासे की लेरिबा मैरिटाइम सिक्योरिटी ngak सेंदुना थम्बगी मथक्ता मथौ ताबा मतमदा खुदक्ता ऑपरेशन चथबा ngamnagani हाइरी ताइवान साउथ चाइना सी आइलैंड सिंग थुना मंगाकपा ngamlagadaba रोबोट हुई सिंग चांगेंख्रे येतनरिबा साउथ चाइना सीदा ताइवान की इथत सिंग नोंगमदी सिजननबा यागदबा रोबोट पेट्रोल हुई अहुम ngarang लेबा पुकपा नुमिता ताइवान मिलिटरी की मकोक थोंबा वेपन्स डेवलपमेंट इंस्टीट्यूट न उतख्रे Beijing na makhoi masagi lamni haina loriba democratic oina lengak chalairiba Taiwan na China bu ka henjin handana ba makhoi gi armed forcing modernize tawragli amasung defense industry gi damak drone sing da hen wakal thadari ministry adu da pangthokpa pawgi mifam amada military na mapu oiba National Chungsan Institute of Science and Technology na makhongmari panba robot sing achauba US military supplier Gauss Robotics na saba robot hui amagi tongan tongan ba mong ohum utki Institute aduna recognized surveillance amasung firepower mong sangidamak robot sing adugi mathakta makhoi masagi technology pansili madugi avona haibadi firepower gi mong aduna robot adugi mathakta gun nama yauri asigumba equipment asi military na official oina order ama tawdrabasu masigi mathau taba adu makhoi na phongdokre haina institute adugi missile and rocket system research division gi deputy head Jen Kuang na haiki South China Sea da leriba Spratly amasung Pratas Island singi matang da paladuna ta seng namak petrol sing amasung inspection gi damak Nansa amasung Dongsat Coast Guard ki damak yauna bit sing amasung coastline da yamna mathau taba ama leiri haina marine sing na thazai haina mang haiki Taiwan South China Sea gi araiba matonda maroiba mafam da leiriba Pratas pum namak control tawri amasung Spratly ta makhoi gi itu aba kauba achoba ithat amalai Pratas ngak sen bigi thaba asi shanti gi matamda coast guard ki mathawni masida mi khunda de Chinese forcing na mausana aba matomta thoklam basu South China sida achoba saru ama China amasung Taiwan animak na makhoi gini hainari Chinese coast guard patrol sing gi masing hengalakpa amasung Pratas ki mathakta fawba drone sing paisilakpa gi matangda Taiwan na wakali Manipur gi apun basaktam ngak pana furu khuding maki yai fagani nuisikan laman khumbagi wakhalonda amaga yanada ba hengalak tuna furu masel changna dana leibagi mahut Manipur gi apun basaktam ngak na puna leiminaba pumna maki yai faba oigani haina kaisam thong ACG MLA nisikan sapam na phongdokre
15ꯔꯛ ꯁꯨꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯈꯤꯕ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ MLA ꯅꯤꯁꯤꯀꯥꯟꯇꯅ ꯄꯥꯎꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯐꯖꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯊꯝꯅꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯍꯩꯁꯤꯡꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯒ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯂꯥꯛꯍꯟꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯑꯃꯒ ꯆꯪꯅꯕ ꯌꯥꯗꯅ ꯂꯩꯅꯔꯤꯕ ꯑꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥ ꯔꯤꯐꯥꯏꯅꯔꯤꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯃꯣꯁꯀꯣ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯂꯩꯕ ꯁ꯭ꯇꯣꯔꯦꯖ ꯇꯦꯡ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯌꯨꯀ꯭ꯔꯦꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯈ꯭ꯔꯦ ꯃꯣꯁꯀꯣꯒꯤ ꯀꯥꯄꯣꯠꯅꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯔꯤꯐꯥꯏꯅꯔꯤ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯨꯑꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯐꯨꯑꯦꯜ ꯁ꯭ꯇꯣꯔꯦꯖ ꯇꯦꯡ ꯑꯗꯨꯗ ꯄꯣꯈꯥꯏꯈꯤ ꯇꯦꯡ ꯑꯗꯨꯒꯤ ꯔꯨꯐ ꯑꯗꯨ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯈꯤ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯍꯟꯈꯤ ꯔꯤꯐꯥꯏꯅꯔꯤ ꯑꯗꯨꯗꯒꯤ ꯃꯩꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯩꯈꯨ ꯀꯥꯈꯠꯂꯛꯄ ꯎꯈꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩ ꯆꯥꯎꯅ ꯆꯥꯛꯄ ꯎꯈꯤ ꯃꯩ ꯑꯗꯨ ꯔꯤꯐꯥꯏꯅꯔꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯒꯤ ꯁꯔꯨꯛꯁꯤꯡꯗ ꯁꯟꯗꯣꯛꯄꯒꯨꯝ ꯎꯈꯤ ꯔꯁꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯅ ꯆꯍꯤ 2 ꯍꯦꯟꯕꯒꯤ ꯃꯅꯨꯡꯗ ꯃꯣꯁꯀꯣꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯠꯊꯔꯛꯈ꯭ꯔꯦ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤꯕ ꯗ꯭ꯔꯣꯟ 913 ꯍꯦꯟꯅ ꯃꯣꯁꯀꯣꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁꯁꯤꯡꯅ ꯀꯥꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯟꯇꯔꯁꯦꯞ ꯇꯧꯈ꯭ꯔꯦ ꯐ꯭ꯔꯥꯟꯁꯇ G7 ꯁꯝꯃꯤꯠꯇ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯕꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯏꯕꯣꯝꯆꯥ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯕꯁꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ 15ꯔꯛ ꯁꯨꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯈꯤꯕ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA ꯏꯕꯣꯝꯆꯥꯅ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯡꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯒꯗꯕꯅꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯖꯨꯟ 19 ꯅꯨꯃꯤꯠꯇ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯕꯁꯨ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ